ꯍꯧꯈꯤꯕ ꯐꯦꯕ꯭ꯔꯨꯋꯥꯔꯤꯒꯤ ꯇꯥꯡ 4ꯗꯒꯤ ꯌꯨꯝꯅꯥꯝ ꯈꯦꯝꯆꯥꯟꯗꯅ 16 ꯁꯨꯕ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯅ ꯋꯥꯁꯛ ꯂꯧꯈꯤ꯫ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯃꯥꯏꯔꯦꯝꯕꯝ ꯀꯣꯏꯔꯦꯡ, ꯂꯣꯡꯖꯝ ꯊꯝꯕꯧ, ꯃꯣꯍꯃꯗ ꯑꯂꯤꯃꯨꯗꯤꯟ, ꯌꯥꯡꯃꯥꯁꯣ ꯁꯩꯖꯥ, ꯑꯥꯔ.ꯀꯦ. ꯗꯣꯔꯦꯟꯗ꯭ꯔꯣ, ꯏꯔꯤꯁꯥꯡ ꯀꯩꯁꯤꯡ, ꯑꯥꯔ.ꯀꯦ. ꯌꯥꯏꯆꯟꯗ꯭ꯔ, ꯑꯥꯔ.ꯀꯦ. ꯔꯟꯕꯤꯔ, ꯋꯥꯍꯦꯡꯕꯝ ꯅꯤꯄꯥꯃꯆꯥ, ꯔꯥꯙꯥ ꯕꯤꯅꯣꯗ ꯀꯣꯏꯖꯝ, ꯑꯣꯀ꯭ꯔꯝ ꯏꯕꯣꯕꯤ ꯑꯃꯗꯤ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟ ꯁꯤꯡ ꯍꯥꯏꯔꯤꯕ ꯃꯤꯁꯛꯁꯤꯡ ꯑꯁꯤ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯍꯟꯈ꯭ꯔꯦ꯫ ꯃꯈꯣꯏꯁꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯃꯤꯌꯥꯝꯅ ꯌꯥꯝꯅ ꯁꯤꯡꯊꯥꯅꯕꯁꯤꯡꯁꯨ ꯌꯥꯎꯔꯤ꯫ ꯃꯁꯤꯒꯤ ꯃꯅꯨꯡ ꯆꯟꯅ ꯇꯦꯜꯂꯕꯁꯨ ꯇꯦꯟꯅ ꯃꯇꯝ ꯑꯗꯨꯒꯤ ꯑꯣꯏꯅ ꯃꯣꯍꯃꯗ ꯑꯂꯤꯃꯨꯗꯤꯟꯒꯤ ꯂꯩꯉꯥꯛꯇꯨ ꯃꯇꯝ ꯑꯗꯨꯗ ꯐꯩ ꯍꯥꯏꯅ ꯁꯤꯡꯊꯥꯅꯕꯒꯤ ꯋꯥꯔꯤ ꯂꯩ꯫ ꯃꯍꯥꯛꯀꯤ ꯃꯇꯝꯗ ꯏꯁꯇꯦꯠ ꯑꯁꯤꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯆꯥꯎꯈꯠ ꯊꯧꯔꯥꯡ ꯁ꯭ꯀꯤꯝ ꯀꯌꯥ ꯑꯃ ꯍꯧꯗꯣꯛꯄꯤꯔꯝꯕ, ꯂꯝꯕꯤ ꯊꯣꯡ ꯄꯪꯁꯦꯝꯗ ꯁꯦꯝꯕꯗꯒꯤ ꯃꯍꯥꯛꯀꯤ ꯃꯇꯝ ꯑꯗꯨꯒꯤ ꯂꯩꯉꯥꯛꯇꯨ ꯂꯩꯉꯥꯡꯒꯤ ꯁꯔꯀꯥꯔ ꯍꯥꯏꯅ ꯁꯤꯡꯊꯥꯅꯕꯒꯤ ꯍꯥꯏꯅꯕꯒꯤ ꯋꯥꯔꯤꯁꯨ ꯂꯩꯔꯤ꯫ ꯌꯥꯡꯃꯥꯁꯣ ꯁꯩꯖꯥ ꯃꯍꯥꯛꯀꯤ ꯃꯇꯝꯗ ꯆꯤꯡ ꯇꯝ ꯈꯥꯏꯗꯕ ꯊꯣꯡ ꯃꯥꯟꯅꯕ ꯂꯩꯉꯥꯛ ꯑꯃꯗꯤ ꯃꯍꯥꯛꯅ ꯃꯤꯇꯩꯂꯣꯟ ꯑꯃꯗꯤ ꯃꯤꯇꯩ ꯈꯨꯟꯅꯥꯏ ꯑꯁꯤꯕꯨ ꯆꯥꯎꯈꯠꯅꯕ ꯍꯣꯠꯅꯕꯤꯔꯝꯕ, ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤ ꯑꯁꯤꯕꯨ ꯂꯧꯁꯤꯟꯗꯨꯅ ꯍꯌꯤꯡ ꯈꯣꯡꯕꯥꯟꯗ ꯊꯝꯕꯤꯔꯝꯕ ꯃꯤꯌꯥꯝꯅ ꯉꯁꯤꯁꯨ ꯁꯛꯅ ꯁꯣꯟꯅꯔꯤ꯫ ꯑꯥꯔ.ꯀꯦ. ꯖꯌꯆꯟꯗ꯭ꯔꯒꯤ ꯑꯆꯨꯝꯕ ꯑꯁꯦꯡꯕ ꯂꯩꯉꯥꯛ, ꯋꯥꯍꯦꯡꯕꯝ ꯅꯤꯄꯥꯃꯆꯥꯒꯤ ꯂꯧꯊꯨꯞ ꯂꯧꯀꯣꯏ ꯂꯩꯇꯕ, ꯁꯦꯟꯖꯥ ꯊꯨꯝꯖꯥ ꯂꯩꯇꯕ ꯂꯩꯉꯥꯛꯅꯤ ꯍꯥꯏꯅꯔꯤꯕꯅꯤ꯫ ꯃꯅꯤꯄꯨꯔꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯇꯝ ꯀꯨꯏꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯕꯤꯔꯝꯕ ꯑꯣꯀ꯭ꯔꯝ ꯏꯕꯣꯕꯤꯒꯤ ꯃꯇꯝꯗ ꯌꯥꯝꯅ ꯈꯣꯡꯐꯝ ꯆꯦꯠꯄ, ꯍꯩꯁꯤꯡꯕ, ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯍꯩꯕ, ꯂꯝꯗꯝ ꯑꯁꯤꯒꯤ ꯐꯨꯔꯨꯞꯁꯤꯡ ꯑꯁꯤꯕꯨ ꯕꯦꯂꯦꯟꯁ ꯇꯧꯕ ꯉꯝꯕ ꯊꯧꯅꯥ ꯐꯕ ꯂꯤꯗꯔꯅꯤ ꯍꯥꯏꯅ ꯉꯁꯤꯁꯨ ꯁꯣꯟꯅꯔꯤꯕꯅꯤ꯫ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟ ꯁꯤꯡꯒꯤ ꯃꯇꯝꯗ ꯂꯝꯗꯝ ꯑꯁꯤꯒꯤ ꯆꯤꯡꯃꯤ ꯇꯝꯃꯤ ꯑꯅꯤꯒꯤ ꯃꯔꯛꯇ ꯂꯩꯔꯤꯕ ꯃꯔꯤ ꯑꯁꯤ ꯐꯒꯠꯅꯕ ꯍꯣꯠꯅꯕꯤꯔꯝꯕ, ꯂꯝꯗꯝ ꯑꯁꯤꯒꯤ ꯌꯦꯜꯍꯧ ꯐꯨꯔꯨꯞꯁꯤꯡ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯕ, ꯇꯨꯡꯒꯤ ꯃꯤꯔꯣꯜꯒꯤꯗꯃꯛꯇ ꯈꯟꯕꯤꯕ ꯑꯃꯗꯤ ꯃꯐꯨꯔꯨꯞ ꯃꯔꯩꯕꯥꯛ ꯃꯔꯝꯗꯝ ꯑꯁꯤꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯕ ꯈꯟꯖꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯄꯨ ꯉꯁꯤꯁꯨ ꯁꯤꯡꯊꯥꯅꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯤꯕ ꯌꯨꯝꯅꯥꯝ ꯈꯦꯝꯆꯥꯟ ꯃꯍꯥꯛꯇꯤ ꯊꯥ 2 ꯈꯛꯇ ꯉꯥꯏꯔꯤꯕꯅꯤꯅ ꯃꯍꯥꯛꯀꯤ ꯃꯔꯝꯗ ꯊꯣꯏꯗꯣꯛꯅ ꯄꯜꯂꯨꯗ꯭ꯔꯒꯁꯨ ꯃꯍꯥꯛꯅ ꯍꯦꯛ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯛꯄꯒ ꯂꯝꯗꯝ ꯑꯁꯤꯗ ꯆꯍꯤ 3 ꯁꯨꯔꯛꯀꯗꯧꯔꯤꯕ ꯃꯩꯇꯩ ꯀꯨꯀꯤ ꯑꯅꯤꯒꯤ ꯐꯨꯔꯨꯞꯀꯤ ꯑꯣꯏꯕ ꯏꯔꯥꯡ ꯑꯁꯤ, ꯂꯥꯟ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯄꯤꯁ ꯄ꯭ꯔꯣꯁꯦꯁꯀꯤ ꯑꯣꯏꯕ ꯊꯕꯛ ꯊꯧꯔꯝ ꯀꯌా ꯑꯃ, ꯈꯣꯡꯊꯥꯡ ꯀꯌా ꯑꯃ ꯄꯥꯏꯈꯠꯂꯤꯕ ꯑꯁꯤꯅꯤ꯫ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯌꯨꯝꯅꯥꯝ ꯈꯦꯝꯆꯥꯟꯅ ꯍꯧꯖꯤꯛ ꯄꯤꯁ ꯄ꯭ꯔꯣꯁꯦꯁꯀꯤ ꯈꯣꯡꯊꯥꯡꯁꯤꯡ ꯂꯧꯈꯠꯂꯛꯄ ꯑꯁꯤ ꯑꯩꯈꯣꯏꯅ ꯇꯔꯥꯝꯅ ꯑꯣꯛꯐꯝꯗꯤ ꯊꯣꯛꯏ, ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯑꯣꯏꯕ ꯀꯥꯟꯅꯕꯗꯤ ꯏꯐꯪ ꯐꯪꯗ꯭ꯔꯤ꯫ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯃꯍꯥꯛꯀꯤ ꯃꯇꯝꯗ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯕ ꯑꯔꯨꯕ ꯏꯁꯨ kaya ama ꯇꯧꯗꯕ ꯌꯥꯗ꯭ꯔꯕ ꯊꯕꯛ kaya ama ꯃꯥꯡꯗ ꯇꯥꯔꯒ ꯂꯩꯔꯤ꯫ ꯂꯨꯔꯤꯕꯗꯤ ꯃꯁꯤꯒꯤ ꯏꯁꯨꯁꯤꯡ ꯑꯁꯤ ꯃꯍꯥꯛꯅ ꯇꯦꯜꯂꯕ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛꯅ ꯄꯥꯡꯊꯣꯛꯄ ꯉꯝꯒꯗ꯭ꯔꯥ, ꯏꯁꯨꯁꯤꯡ ꯑꯁꯤ ꯂꯣꯏꯁꯤꯟꯕ ꯉꯝꯒꯗ꯭ꯔꯥ ꯍꯥꯏꯕꯁꯤ ꯋꯥꯍꯪꯅꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯍꯧꯖꯤꯛ ꯂꯝꯗꯝ ꯑꯁꯤꯗ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯅ ꯁꯦꯟꯁꯁ ꯄꯥꯡꯊꯣꯛꯇ꯭ꯔꯤꯉꯩꯗ NRC ꯍꯥꯟꯅ ꯇꯧꯍꯟꯒꯗꯕꯅꯤ ꯍꯥꯏꯕ ꯑꯀꯟꯕ ꯈꯣꯜꯂꯥꯎ kaya ama ꯂꯥꯎꯔꯤꯉꯩꯒꯤ ꯃꯁꯤꯒꯤ ꯇꯥꯂꯛ ꯑꯁꯤꯗ ꯈꯪꯍꯧꯗꯅ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯃꯗ ꯇ꯭ꯔꯣꯡ ꯂꯥꯎꯕꯤꯗ ꯃꯤꯅꯨꯡꯁꯤ ꯂꯩꯇ꯭ꯔꯕ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯁꯝꯖꯔꯕ ꯑꯉꯥꯡ ꯑꯅꯤꯕꯨ ꯕꯣꯝꯒꯤ ꯑꯦꯇꯦꯛꯇ ꯍꯥꯠꯇꯣꯛꯄꯤꯈꯤꯕ, CRPFꯅ ꯃꯤꯁꯝ 3 ꯍꯥꯠꯈꯤꯕ kaya amana sohankhibagi asoba state asida hojik isu oiribani। ꯃꯇꯧ ꯑꯁꯨꯝ ꯇꯧꯅ ꯃꯅꯤꯄꯨꯔꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯑꯆꯧꯕ ꯐꯣꯡꯐꯣꯡ ꯁꯥꯕ ꯏꯁꯨ ꯑꯁꯤ ꯌꯨꯝꯅꯥꯝ ꯈꯦꯝꯆꯥꯟꯒꯤ ꯂꯩꯉꯥꯛꯅ ꯀꯔꯝꯕ ꯐꯤꯔꯦꯞꯁꯤꯡ ꯂꯧꯔꯛꯄ, ꯀꯔꯝꯕ ꯈꯣꯡꯊꯥꯡꯁꯤꯡ ꯊꯥꯡꯂꯛꯄ ꯍꯥꯏꯕꯗꯨ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯅ ꯍꯧꯖꯤꯛ ꯌꯦꯡꯅꯔꯤ꯫ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯒꯤ ꯏꯁꯨ ꯑꯁꯤ ꯌꯥꯝꯅ ꯑꯔꯨꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤꯗ ꯁꯔꯀꯥꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯧꯔꯛꯄ ꯈꯣꯡꯊꯥꯡꯁꯤꯡ ꯑꯗꯨꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯇꯨꯡꯒꯤ ꯂꯩꯕꯥꯛ ꯑꯁꯤ ꯂꯦꯞꯀꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯍꯧꯖꯤꯛ ꯂꯝꯗꯝ ꯑꯁꯤꯗ ꯍꯟꯗꯛ ꯅꯨꯃꯤꯠ ꯈꯔꯅꯤ ꯑꯁꯤꯗ ꯑꯣꯏꯔꯛꯂꯤꯕ ꯆꯔꯥꯡꯅꯕ ꯑꯁꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯃꯅꯤꯄꯨꯔꯒꯤ ꯑꯔꯨꯕ ꯏꯁꯨ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯗꯤꯂꯤꯃꯤꯇꯦꯁꯟ ꯁꯦꯟꯁꯁ ꯑꯁꯤ ꯄꯥꯡꯊꯣꯛꯇ꯭ꯔꯤꯉꯩꯗ NRC ꯍꯥꯟꯅ ꯇꯧ ꯍꯥꯏꯅ ꯅꯨꯄꯤ kaya amana, CSO kaya amana ꯈꯣꯡꯖꯪ kaya amasu ꯍꯧꯕ ꯂꯩꯈ꯭ꯔꯕꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔ ꯑꯁꯤꯗ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤꯗ NRC ꯆꯠꯅꯍꯟꯕ ꯍꯥꯏꯕꯁꯤꯗꯤ ꯌꯥꯝꯅꯃꯛ ꯇꯧꯗ꯭ꯔꯕ ꯌꯥꯗ꯭ꯔꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ꯫ ꯏꯁꯇꯦꯠ ꯑꯁꯤꯒꯤ ꯆꯤꯡ ꯑꯃꯗꯤ ꯇꯝꯒꯤ ꯐꯨꯔꯨꯞ kaya amana ꯂꯣꯟꯅ ꯇꯤꯜꯍꯣꯟꯗ ꯃꯥꯒꯤ ꯐꯨꯔꯨꯞꯀꯤ ꯑꯣꯏꯕ ꯃꯤꯑꯣꯏ kaya ama ꯄꯨꯁꯤꯜꯂꯛꯄꯗꯒꯤ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯗꯤꯃꯣꯒ꯭ꯔꯥꯐꯤꯛ ꯏꯝꯕꯦꯂꯦꯟꯁ ꯊꯣꯛꯇꯨꯅ ꯂꯩꯔꯤꯉꯩꯁꯤꯗ ꯀꯔꯤꯒꯨꯝꯕ ꯏꯁꯇꯦꯠ ꯑꯁꯤꯗ ꯗꯤꯂꯤꯃꯤꯇꯦꯁꯟ ꯍꯦꯛ ꯇꯧꯕ ꯇꯥꯔꯒꯗꯤ ꯃꯤ ꯀꯨꯡꯅ ꯇꯥꯔꯤꯕ ꯏꯝꯐꯥꯜ ꯇꯝꯄꯥꯛꯀꯤ ꯑꯦꯁꯦꯝꯕ꯭ꯂꯤ ꯁꯦꯒꯃꯦꯟ 6 ꯐꯥꯎꯕ ꯑꯁꯤ ꯃꯥꯡꯂꯒ ꯑꯗꯨꯒ ꯆꯤꯡꯗꯅ ꯑꯃꯨꯛ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯦꯟꯗ꯭ꯔ 6 ꯐꯥꯎꯕ ꯑꯁꯤ ꯑꯃꯨꯛ ꯍꯦꯟꯒꯠꯂꯒꯅꯤ꯫ ꯑꯗꯨꯒ ꯑꯃꯅ ꯅꯥꯒꯥꯁꯤꯡꯒꯤ ꯑꯣꯏꯅ ꯃꯈꯣꯏꯒꯤ ꯃꯤꯁꯤꯡ ꯑꯁꯤ 2011ꯒꯤ ꯃꯤꯀꯣꯛ ꯊꯤꯕꯗ ꯃꯈꯣꯏꯒꯤ ꯃꯤꯁꯤꯡ ꯑꯁꯤ ꯀꯥ ꯍꯦꯟꯅ ꯍꯦꯟꯒꯠꯂꯝꯕ ꯊꯦꯡꯅꯔꯛꯄꯗꯒꯤ ꯆꯍꯤ ꯑꯗꯨꯒꯤ ꯑꯣꯏꯅ ꯃꯤꯀꯣꯛ ꯊꯤꯕ ꯑꯗꯨ ꯆꯠꯅꯍꯟꯈꯤꯗ꯭ꯔꯦ꯫ ꯅꯥꯒꯥ ꯑꯃꯗꯤ ꯀꯨꯀꯤ ꯑꯅꯤꯒꯤ ꯃꯔꯛꯇ ꯏꯪ ꯀꯨꯝꯖꯥ 1992ꯗ ꯊꯣꯛꯈꯤꯕ ꯀꯝꯃꯨꯅꯦꯜ ꯀ꯭ꯂꯥꯁ ꯑꯗꯨꯒꯤ ꯃꯇꯨꯡꯗꯒꯤ ꯀꯨꯀꯤꯖꯣ ꯐꯨꯔꯨꯞꯀꯤ ꯑꯣꯏꯅ ꯃꯈꯣꯏꯒꯤ ꯐꯨꯔꯨꯞꯀꯤ ꯃꯤꯑꯣꯏ kaya ama ꯂꯣꯟꯅ ꯊꯨꯞꯅ ꯄꯨꯁꯤꯜꯂꯛꯄꯗꯒꯤ ꯉꯁꯤꯗꯤ ꯆꯨꯔꯆꯥꯟꯄꯨꯔꯗ, ꯁꯤꯡꯍꯥꯠꯇ ꯑꯃꯁꯨꯡ ꯀꯥꯡꯄꯣꯛꯄꯤꯅ ꯆꯤꯡꯕ ꯃꯐꯝ kaya amada ꯌꯥꯝꯅ ꯊꯨꯅꯃꯛ ꯃꯈꯣꯏꯒꯤ ꯃꯤꯁꯤꯡ ꯑꯁꯤ ꯈꯪꯍꯦꯟ ꯍꯦꯟꯒꯠꯂꯛꯈꯤ꯫ ꯃꯈꯣꯏꯅ ꯃꯅꯤꯄꯨꯔꯗ ꯍꯦꯛ ꯊꯨꯡꯕꯒ ꯑꯙꯥꯔ ꯀꯥꯔꯗ ꯁꯦꯝꯈꯤ꯫ ꯈꯨꯗꯛꯇ ꯃꯤꯇꯩꯁꯤꯡꯅ ꯐꯪꯕ ꯉꯝꯗ꯭ꯔꯤꯕ ꯁ꯭ꯀꯦꯖꯨꯜ ꯇ꯭ꯔꯥꯏꯕꯀꯤ ꯈꯨꯗꯣꯡꯆꯥꯕꯁꯤꯡ ꯑꯁꯤ ꯐꯪꯂꯛꯈꯤ꯫
Manipurda hek thunglabga umang kokthoktuna popi tharaba jelongmisingda unsinduna khatnaba haurakhi maramsing asi leibana NRC asi chanahanduna mireibak masasing asi tanthokkhibata natana Manipur asi kannabagi damakta pambai asi leiraktabana ngasi mak tongan ba CSO sing imaibel sing praja miyamna ihau hauraktuna lamdam asida delimitation natragana mikok thiba asigi thabak asi haurakliba asi lebhallaga Manipur asida NRC hana chanahandabagi damakta masigi thabak sing asi tawbiu haina kholaw sing asi laurakhibani adum oinamak hauzik Chief Minister Yumnam Khemchan gi mamangda tariba praja miyamna tawhaningba thabak kharadang pallabada hauzik lamdam asida national highway sing asi hangdoktuna hanagumna aki akhang amata leitana chatpa yahanba sini Manipur gi siraba economy asi kanba Manipur asida mitop sing asi changsilakpadu thingba phurup masen gi marakta nungsisanana hingminaba amadi lamdam asida santi amuk hanjilakpa haiba sing asini masida paliba wafam sing asi phurup ki oiba akhuba politics na tohan mangaktani kuki zogi irang asi laktringai gi mamangda naga gi phurup ki oiba laloba sing aduna national highway sing da atat akham leitana apanma kayama piraga lakhi national highway da lambi khudingi tax laurammi karigumba tax adu piu yadragana driver sing phubiba gari thugaiba kayam su thokhiba leikhrabani mamang thakta naga sing da national highway da numit chama kunni economic blockade kawba leikhre kumja 2016 dagina 17 adwai dasu UNC na numit chama ka kunthama pani muk asi blockade tawduna national highway sing thingkhiba su leikhrabani more amadi jiri gi lambi da gari kayama mai thakhiba su leikhre kuki militant singna more da senba gari singdagi namphuda tax lauba gari lutauba asi naga amadi kuki anigi marakta thokhiba lamgi matungdagi haukrabani gari kaya ama mai thadokhrabani maduda matam gi oina panchiba lengak amatana irang sing adubu laksinba leikhide magi yana ba tawkhiba thuwa ba matam lenaba mawongda lengakhi aduna hojik aikhoigi mangda taraga leiriba wafam sing asi leibak asibu kanbani Manipur maset tana thugaiba yaroi Manipur apunbagi saktam asi manghanba yaroi haibani Manipur gi jelhomi haiba taragadi mitai naga amadi athopa apik pa phurup khara sikak oiba taragasu Manipur gi puwari gi thengkhang kayarakta matam kayadagi Manipur da khundaraga lakhraba mitai pangal kuki zomi nepali bengali bihari hariba singasi Manipur masana te haiba sisu langani makhoi singasina apunba Manipur asi sagatlibani aduga ngasi mak Manipur asida thokliba irang asidi lepa leitana naronda sangsilakliba tuminna pusilakliba mitop singasina thokhanmani maramaduna khwaidagi ihan hana tawgadaba thabakti mitop khandokpa asini masi Manipur gi oina kuki phurup khakta nati mitai maraktasu pangal maraktasu naga maraktasu nepali maraktasu mayang maraktasu mitop kaya yamna yeptuna leiribagi haiba asi khandoklaga masa gi maramda halan khinabagi damakta khongthang sing thabak sing pakhetpa asi sumgani aduga amana praja miyamna pak hekta khanadaba Manipur gi economy na khangson sontharliba asigi maram asi thidokpa asi sumgani haina khalli hausi kuki singna ikoi koshinduna leikhraba Manipur tampak lamdam asomda khundariba mitai singna singi lamdam asomda thabak ingkhang sing subonom yakhidaba tanatana kuki jogi phurup singna su tampak lamdam asomda kumtharaktuna karabar sing tawbu yakhidaba asina Manipur gi senmitlonda akanba safu sing pirakhi nakalamromda mitai phurupna karabar tawba asida athingba leikhiba asida sokliba asi naga singi lamdani aduna hauzik oiriba phibam asida tasengna kanaba phangliba asina mitai pangal khaktani makhoidi tongan ba Manipur gi mafam kayamada chatningba mafamda chatpa yai tawningba thabak sing tawba yai aduna hauzik oiriba phibam asina makhoidi hena kanaba asi phangli aduga nakalamromda thabak sunomlaga hinglamba mitai singi oinadi makhoigi hingbagi lambi asi pumba thadatkre haiba asi aikoina khangba mathau tai moria chelamba gari gi driver lising kaya ama hena handyman singa loinaraga mapalamda bus truck thoramba driver handyman lising makhoigi gari gi mapu singa loinaraga sinpham sing asi thadokhrabani moria da karabar tawramba sing Manipur gi mapandagi karabar tawduna posei kaya ama tiklaga imphal da yolamba karabar tawba sing adu makhoigi sinpham singdagi thadoknakhrabani aduga amana bank singdagi loan lauraga business amadi industry tawriba singi market su henna piksinkhre masigi maramdi sekmaidagi moirang sugunu phawbadagi henna posei singasi yonabagi damakta market asi leiraktre matawasum tawna state asida masigumlaba khudong sadaba phibam sing problem sing lakhiba asi kuki singna lamdam asida tokhaiba makhoigi oiba lengak sason ama tanbadagi thohanmani makhoina lan asi horakpadagi thohanmani
ꯃꯁꯤꯗꯤ ꯇꯁꯦꯡꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯀꯝꯃꯨꯅꯦꯜ ꯀꯟꯐ꯭ꯂꯤꯛ ꯅꯠꯇꯦ ꯃꯤꯇꯩꯁꯤꯡꯒ ꯃꯈꯣꯏꯒ ꯈꯠꯅꯈꯤꯕ ꯂꯩꯇꯦ ꯃꯁꯤꯗꯤ ꯁꯨꯞꯅ ꯈꯛꯇꯪꯒꯤ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯇꯣꯉꯥꯟꯕ ꯂꯩꯕꯥꯛ ꯑꯃ ꯁꯦꯝꯅꯕꯒꯤꯗꯃꯛꯇ ꯂꯥꯜꯍꯧ ꯑꯃ ꯆꯠꯊꯔꯛꯄꯅꯤ ꯑꯗꯨꯒ ꯉꯁꯤꯅ ꯑꯃꯨꯛ ꯃꯈꯣꯏꯅ ꯇꯥꯡꯈꯨꯜꯁꯤꯡꯒꯤ ꯂꯝꯗ ꯈꯠꯅꯕ ꯍꯧꯔꯤ ꯃꯇꯧ ꯑꯁꯨꯝ ꯇꯧꯅ ꯑꯣꯏꯔꯛꯂꯤꯕ ꯀꯨꯀꯤꯁꯤꯡꯒꯤ ꯑꯣꯏꯕ ꯋꯥꯊꯣꯛꯁꯤꯡ ꯑꯁꯤꯒꯤ ꯃꯔꯨꯗꯨ ꯑꯩꯈꯣꯏꯅ ꯌꯦꯡꯕ ꯃꯇꯝꯗ ꯃ꯭ꯌꯥꯟꯃꯥꯔꯗ ꯂꯩꯔꯤꯕ ꯆꯤꯟꯁꯤꯡ ꯑꯁꯤꯒ ꯑꯅꯛꯄ ꯃꯔꯤꯁꯤꯡ ꯂꯩꯅꯩ ꯏꯔꯥꯡꯅ ꯁꯣꯛꯍꯜꯂꯕ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯆꯤꯟꯁꯤꯡ ꯑꯁꯤ ꯃꯅꯤꯡ ꯆꯝꯅ ꯃꯅꯤꯄꯨꯔꯗ ꯆꯪꯂꯛꯄꯗꯒꯤ ꯃꯅꯤꯄꯨꯔꯗ ꯏꯔꯥꯡ ꯑꯁꯤ ꯁꯥꯒꯠꯂꯛꯄꯅꯤ ꯍꯥꯏꯕ ꯑꯗꯨ ꯑꯩꯈꯣꯏꯅ ꯈꯪꯕ ꯑꯁꯤ ꯆꯨꯝꯒꯅꯤ ꯑꯃꯗꯤ ꯁꯦꯟꯇꯔꯒꯤ ꯂꯩꯔꯤꯕ ꯂꯨꯆꯤꯡꯕꯁꯤꯡ ꯑꯁꯤꯒꯤ ꯃꯐꯝꯗ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯈꯪꯍꯟꯕ ꯑꯁꯤ ꯆꯨꯝꯒꯅꯤ ꯃꯅꯤꯄꯨꯔꯗ ꯑꯉꯟꯕ ꯃꯇꯝꯗꯒꯤ ꯆꯪꯂꯛꯈ꯭ꯔꯕ ꯀꯨꯀꯤꯁꯤꯡ ꯑꯗꯨꯗꯤ ꯃꯅꯤꯄꯨꯔ ꯑꯁꯤꯗ ꯂꯩꯕ ꯃꯇꯝꯗ ꯃꯈꯣꯏ ꯅꯨꯡꯉꯥꯏꯕ ꯐꯥꯎꯒꯅꯤ ꯃꯅꯤꯄꯨꯔ ꯑꯁꯤ ꯃꯈꯣꯏꯒꯤ ꯃꯃꯥ ꯂꯩꯕꯥꯛꯒꯨꯝꯅ ꯅꯨꯡꯁꯤꯒꯅꯤ ꯑꯗꯨꯒ ꯀꯣꯟꯅ ꯊꯪꯗ ꯆꯍꯤ 20-30 ꯑꯁꯤꯗ ꯅꯧꯅ ꯆꯪꯂꯛꯈꯤꯕ ꯀꯨꯀꯤꯁꯤꯡ ꯑꯗꯨꯗꯤ ꯃꯅꯤꯄꯨꯔ ꯑꯁꯤꯕꯨ ꯃꯈꯣꯏꯒꯤ ꯃꯃꯥ ꯂꯩꯕꯥꯛꯅꯤ ꯍꯥꯏꯅ ꯈꯟꯕ ꯑꯁꯤ ꯉꯝꯐꯝ ꯊꯣꯛꯇꯦ ꯃꯈꯣꯏꯅ ꯃꯅꯤꯄꯨꯔ ꯑꯁꯤꯗ ꯆꯪꯂꯛꯂꯒ ꯃ꯭ꯌꯥꯟꯃꯥꯔꯗꯒꯤ ꯍꯩꯅꯔꯛꯄ ꯄꯣꯄꯤ ꯊꯥꯕ ꯎꯃꯪ ꯀꯣꯛꯊꯣꯛꯄ ꯃꯩꯇꯥꯜ ꯏꯛꯄ ꯇꯧꯔꯛꯏ ꯇꯦꯛꯁꯁꯤꯡ ꯈꯣꯝꯕ ꯍꯧꯔꯛꯏ ꯃꯁꯤꯒꯤ ꯂꯤꯆꯠꯁꯤꯡ ꯑꯁꯤ ꯃꯃꯥꯡꯒꯤ ꯑꯔꯤꯕ ꯀꯨꯀꯤꯁꯤꯡꯒ ꯑꯅꯧꯕꯁꯤꯡꯒ ꯑꯁꯤꯒ ꯃꯥꯟꯅꯗꯦ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯋꯥꯏ ꯈꯦꯝꯆꯥꯟꯒꯤ ꯃꯥꯡꯗ ꯍꯧꯖꯤꯛ ꯇꯥꯔꯒ ꯂꯩꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤꯒꯤ ꯈꯨꯗꯤꯡꯃꯛ ꯑꯁꯤꯒꯤ ꯍꯧꯔꯛꯐꯝ ꯑꯣꯏꯔꯤꯕ ꯅꯥꯔꯣꯟꯗ ꯂꯣꯟꯅ ꯆꯪꯁꯤꯜꯂꯛꯄ ꯃꯤꯇꯣꯞꯁꯤꯡ ꯑꯁꯤꯕꯨ ꯆꯪꯂꯛꯄ ꯊꯤꯡꯕ ꯑꯁꯤꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯆꯠꯊꯔꯤꯕ ECIꯒꯤ ꯁ꯭ꯄꯦꯁꯤꯌꯦꯜ ꯏꯟꯇꯦꯟꯁꯤꯞ ꯔꯤꯚꯤꯖꯟ SIRꯅ ꯁꯥꯁꯤꯟꯅꯕ ꯏꯂꯦꯛꯇꯣꯔꯦꯠ ꯑꯁꯤ ꯈꯟꯗꯣꯛꯄ ꯑꯁꯤ ꯉꯝꯒꯅꯤꯗꯤ ꯍꯥꯏꯕꯕꯨ ꯃꯗꯨꯃꯛꯅ ꯑꯥꯏꯟ ꯀꯥꯏꯅ ꯆꯪꯁꯤꯜꯂꯛꯂꯤꯕꯁꯤꯡ ꯑꯗꯨꯕꯨꯗꯤ ꯈꯟꯗꯣꯛꯄ ꯑꯁꯤ ꯑꯣꯏꯊꯣꯛꯂꯣꯏ ꯉꯝꯂꯣꯏ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯈꯦꯝꯆꯥꯟꯅ ꯃꯃꯥꯡꯗ ꯍꯥꯏꯈ꯭ꯔꯦ SIR ꯍꯥꯟꯅ ꯆꯠꯅꯕ ꯍꯧꯒꯅꯤ ꯑꯗꯨꯕꯨ ꯃꯁꯤ ꯑꯐꯕ ꯈꯣꯡꯊꯥꯡ ꯑꯃꯗꯤ ꯑꯣꯏꯔꯤ ꯍꯥꯏꯕꯕꯨ ꯃꯗꯨꯃꯛꯄꯨ NRC ꯈꯛꯇꯪꯅ ꯁꯣꯂꯨꯁꯟ ꯑꯁꯤ ꯄꯨꯔꯛꯄ ꯑꯁꯤ ꯉꯝꯒꯅꯤ ꯍꯥꯏꯅ ꯊꯥꯖꯩ ꯃꯗꯨꯅ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯇꯣꯞꯁꯤꯡ ꯑꯁꯤ ꯈꯟꯗꯣꯛꯄ ꯑꯁꯤ ꯂꯥꯏꯅ ꯉꯝꯒꯅꯤ ꯍꯧꯖꯤꯛ ꯏꯍꯣ ꯍꯣꯔꯒ ꯂꯩꯔꯤꯕ ꯕꯣꯔꯗꯔꯁꯤꯡ ꯑꯁꯤ ꯁꯤꯜ ꯇꯧꯁꯤꯟꯕ ꯃꯤꯇꯣꯞ ꯃꯤꯔꯝ ꯃꯆꯥꯁꯤꯡ ꯑꯁꯤꯅ ꯉꯝꯈꯩꯗ ꯂꯥꯟꯁꯤꯜꯂꯛꯇꯨꯅ ꯈꯨꯟꯗꯥꯁꯤꯜꯂꯛꯄꯁꯤꯡ ꯑꯁꯤ ꯊꯦꯡꯅꯕ ꯉꯝꯅꯕꯒꯤꯗꯃꯛꯇ ꯕꯣꯔꯗꯔ ꯃꯦꯅꯦꯖꯃꯦꯟꯠꯁꯤꯡ ꯑꯁꯤꯒꯤ ꯂꯣꯏꯁꯪ ꯑꯃ ꯂꯤꯡꯈꯠꯇꯨꯅ ꯃꯟꯇ꯭ꯔꯤꯁꯤꯡꯒꯤ ꯄꯣꯔꯠꯐꯣꯂꯤꯑꯣꯗ ꯍꯥꯞꯆꯤꯟꯕ ꯑꯁꯤ ꯌꯥꯏ ꯉꯝꯈꯩꯒꯤ ꯀꯤꯂꯣꯃꯤꯇꯔ 369 ꯁꯥꯡꯕ ꯁꯝꯕꯜ ꯈꯥꯗꯕ ꯉꯝꯈꯩꯁꯤꯡ ꯑꯁꯤ ꯊꯤꯡꯕꯅ ꯗꯤꯃꯣꯒ꯭ꯔꯥꯐꯤꯛ ꯄ꯭ꯔꯦꯁꯔ ꯁꯣꯁꯤꯌꯦꯜ ꯇꯦꯟꯁꯟꯁꯤꯡ ꯂꯝꯒꯤ ꯋꯥꯊꯣꯛ ꯂꯥꯟꯊꯣꯛꯁꯤꯡ ꯂꯣꯏꯅꯅ ꯏꯂꯤꯒꯦꯟ ꯇ꯭ꯔꯦꯗ ꯑꯃꯗꯤ ꯁ꯭ꯃꯒ꯭ꯂꯤꯡꯁꯤꯡ ꯑꯁꯤ ꯊꯤꯡꯕꯁꯨ ꯕꯣꯔꯗꯔ ꯃꯦꯅꯦꯖꯃꯦꯟꯠꯒꯤ ꯃꯟꯇ꯭ꯔꯤ ꯑꯃꯗ ꯄꯤꯔꯒ ꯁꯤꯟꯅꯍꯟꯕ ꯑꯁꯤ ꯐꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯨꯒ ꯑꯃꯅ ꯃꯅꯤꯄꯨꯔꯒꯤ ꯏꯀꯣꯅꯣꯃꯤ ꯑꯁꯤ ꯐꯒꯠꯍꯟꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯍꯧꯖꯤꯛ ꯆꯪꯕ ꯌꯥꯗ꯭ꯔꯤꯕ ꯍꯥꯏꯋꯦꯁꯤꯡ ꯑꯁꯤ ꯍꯥꯡꯗꯣꯛꯍꯟꯕ ꯃꯅꯤꯡ ꯆꯝꯅ ꯐ꯭ꯔꯤ ꯃꯨꯚꯃꯦꯟꯠꯗ ꯆꯪꯕ ꯌꯥꯍꯟꯕ ꯑꯁꯤꯅꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯍꯥꯏꯖꯅꯤꯡꯕ ꯑꯃꯅ ꯉꯁꯤ ꯐꯥꯎꯕꯗ ꯃꯅꯤꯄꯨꯔꯒꯤ ꯄꯥꯟꯈꯤꯕ ꯂꯩꯉꯥꯛꯁꯤꯡ ꯑꯗꯨꯒꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯃꯠꯇꯅ ꯃꯤꯇꯣꯞꯁꯤꯡ ꯑꯁꯤ ꯂꯣꯟꯅ ꯆꯪꯁꯤꯜꯂꯛꯄꯁꯤꯡ ꯑꯗꯨ ꯊꯤꯡꯈꯤꯗꯦ ꯔꯤꯖꯥꯔꯚ ꯐꯣꯔꯦꯁꯁꯤꯡ ꯀꯣꯛꯊꯣꯛꯇꯨꯅ ꯃꯣꯔꯦꯗ ꯃ꯭ꯌꯥꯟꯃꯥꯔꯗꯒꯤ ꯂꯥꯛꯄꯁꯤꯡ ꯑꯗꯨꯅ ꯌꯨꯝ ꯁꯥꯖꯤꯜꯂꯛꯄ ꯆꯔꯆ ꯀꯌꯥ ꯑꯃ ꯁꯥꯖꯤꯜꯂꯛꯄ ꯑꯁꯤ ꯎꯕ ꯉꯝꯈꯤꯗे ꯂꯦꯞꯄ ꯂꯩꯇꯅ ꯄꯨꯁꯤꯜꯂꯛꯂꯤꯕ ꯗ꯭ꯔꯒ ꯑꯃꯗꯤ ꯍꯤꯔꯣꯏꯟꯁꯤꯡ ꯑꯁꯤ ꯊꯤꯡꯅꯕꯒꯤꯗꯃꯛꯇ ꯁꯦꯟꯇꯔꯒꯤ ꯃꯇꯦꯡ ꯂꯧꯕꯁꯨ ꯎꯈꯤꯗꯦ ꯃꯅꯤꯄꯨꯔꯒꯤ ꯂꯩꯔꯤꯕ ꯆꯤꯡꯒꯤ ꯑꯦꯔꯤꯌꯥꯁꯤꯡꯗ ꯄꯣꯄꯤ ꯊꯥꯅꯕ ꯂꯩꯔꯝꯕ ꯎꯃꯪ ꯀꯌా ꯑꯃ ꯄꯨꯝꯕ ꯀꯣꯛꯊꯣꯛꯄ ꯑꯃꯗꯤ ꯃ꯭ꯌꯥꯟꯃꯥꯔꯗꯒꯤ ꯆꯪꯁꯤꯜꯂꯛꯄ ꯃꯤꯇꯣꯞꯁꯤꯡ ꯑꯗꯨꯅ ꯄꯣꯄꯤ ꯊꯥꯔꯕꯁꯤꯗ ꯁꯦꯟꯇꯔꯒ ꯄꯨꯟꯅ ꯈꯨꯠꯁꯝꯅꯔꯒ ꯄꯣꯄꯤꯁꯤꯡ ꯑꯁꯤ ꯃꯥꯡꯍꯟꯕꯒꯤ ꯊꯕꯛꯁꯨ ꯎꯈꯤꯗꯦ ꯑꯗꯨꯒ ꯃꯁꯤ ꯃꯇꯝꯒꯤ ꯄꯥꯟꯈꯤꯕ ꯁꯦꯟꯇꯔꯒꯤ ꯂꯩꯉꯥꯛꯅꯁꯨ ꯃꯁꯤ ꯁ꯭ꯇꯦꯠꯀꯤ ꯂꯤꯁꯇ ꯌꯥꯎꯕꯅꯤ ꯁ꯭ꯇꯦꯠꯀꯤ ꯑꯣꯏꯕ ꯃꯊꯧꯅꯤ ꯏꯁꯨꯅꯤ ꯈꯛ ꯍꯥꯏꯔꯒ ꯃꯁꯤꯗ ꯂꯩꯊꯣꯛꯄ ꯑꯁꯤ ꯑꯆꯨꯝꯕ ꯅꯠꯇꯦ ꯃꯤꯇꯣꯞꯀꯤ ꯑꯣꯏꯕ ꯏꯁꯨꯗꯤ ꯁꯤꯇꯤꯖꯦꯟꯁꯤꯞꯀꯤ ꯃꯅꯨꯡꯗ ꯌꯥꯎꯕ ꯁꯦꯟꯇꯔꯒꯤ ꯊꯕꯛ ꯑꯁꯤ ꯑꯣꯏꯔꯣꯏꯗ꯭ꯔꯥ ꯑꯗꯨꯅ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔ ꯑꯁꯤꯗ ꯊꯦꯡꯅꯔꯤꯕ ꯃꯤꯇꯣꯞꯁꯤꯡ ꯆꯪꯁꯤꯜꯂꯛꯄꯒꯤ ꯏꯁꯨꯁꯤꯡ ꯑꯁꯤ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯁꯦꯡꯅ ꯈꯪꯂꯕꯅꯤ ꯑꯗꯨꯕꯨ ꯃꯁꯤꯗ ꯑꯀꯟꯕ ꯊꯕꯛ ꯑꯃꯠꯇ ꯂꯧꯈꯠꯂꯛꯄ ꯉꯁꯤ ꯐꯥꯎꯕꯗ ꯎꯈꯤꯗꯦ ꯃꯤꯔꯩꯕꯥꯛ ꯃꯆꯥꯁꯤꯡ ꯑꯁꯤꯕꯨ ꯈꯟꯗꯣꯛꯇꯨꯅ ꯃꯌꯨꯝꯗ ꯍꯜꯍꯟꯈꯤꯅꯕꯒꯤꯗꯃꯛꯇ ꯊꯕꯛ ꯑꯁꯤ ꯆꯪꯁꯤꯟꯕꯁꯨ ꯎꯈꯤꯗꯦ ꯆꯨꯔꯆꯥꯟꯄꯨꯔꯗ ꯕꯔꯃꯥꯒꯤ ꯆꯤꯟꯁꯤꯡꯗ ꯅꯠꯇꯅ ꯕꯔꯃꯤꯁ ꯑꯣꯔꯤꯖꯤꯟ ꯕꯔꯃꯟ ꯐꯥꯎꯕ ꯆꯍꯤ ꯀꯌꯥꯗꯒꯤ ꯈꯨꯟꯗꯥꯔꯒ ꯂꯩꯔꯦ ꯍꯥꯏꯕꯁꯤ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯈꯪꯂꯝꯗꯕ ꯇꯥꯔꯒꯗꯤ ꯏꯟꯗꯤꯌꯥꯒꯤ ꯂꯩꯔꯤꯕ ꯏꯟꯇꯦꯂꯤꯖꯦꯟꯁ ꯃꯌꯥꯝ ꯑꯁꯦ ꯐꯦꯜ ꯑꯣꯏꯔꯦ ꯍꯥꯏꯅ ꯂꯧꯕ ꯌꯥꯔꯦ ꯃꯁꯤꯗ ꯃꯈꯣꯏꯅ ꯈꯨꯟꯗꯥꯍꯟꯕꯇ ꯅꯠꯇꯅ ꯃꯈꯣꯏꯗ ꯊꯕꯛꯁꯤꯡ ꯑꯁꯤ ꯄꯤꯔꯤ ꯃꯤꯇꯣꯞꯁꯤꯡꯅ ꯂꯥꯟ ꯍꯧꯔꯛꯇꯨꯅ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯍꯣꯝꯂꯦꯟ ꯇꯥꯜꯂꯤ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯗ ꯃꯅꯤꯄꯨꯔꯒꯤ ꯃꯄꯨ ꯑꯣꯏꯔꯤꯕ ꯃꯤꯇꯩꯁꯤꯡ ꯑꯁꯤꯕꯨ ꯆꯠꯄ ꯌꯥꯍꯟꯗ꯭ꯔꯤ ꯃꯁꯤꯗ ꯁꯦꯟꯇꯔꯒꯤ ꯂꯩꯉꯥꯛꯅꯁꯨ ꯃꯇꯤꯛ ꯆꯥꯕ ꯑꯦꯛꯁꯟ ꯑꯃꯠꯇ ꯉꯁꯤ ꯐꯥꯎꯕ ꯂꯧꯈꯠꯄ ꯉꯝꯗ꯭ꯔꯤ ꯃꯈꯣꯏꯅ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯁꯤꯡ ꯑꯁꯤ ꯊꯤꯡꯂꯒ ꯊꯝꯂꯒ ꯆꯤꯡꯁꯤꯡ ꯑꯁꯤ ꯀꯣꯛꯊꯣꯛꯇꯨꯅ ꯃꯅꯤꯡ ꯇꯝꯅ ꯄꯣꯄꯤꯁꯤꯡ ꯊꯥꯔꯤ ꯃꯅꯤꯡ ꯇꯝꯅ ꯗ꯭ꯔꯒꯀꯤ ꯀꯔꯕꯥꯔꯁꯤꯡ ꯑꯁꯤ ꯇꯧꯔꯤ ꯃꯁꯤꯗ ꯁꯦꯟꯇꯔꯅ ꯍꯛꯊꯦꯡꯅꯅ ꯈꯨꯠ ꯊꯥꯕ ꯑꯁꯤꯁꯨ ꯎꯗ꯭ꯔꯤ ꯀꯨꯀꯤꯁꯤꯡꯅ ꯃꯅꯤꯡ ꯇꯝꯅ ꯃꯈꯨꯠꯇ ꯁꯣꯐꯤꯁꯇꯤꯀꯦꯇꯦꯗ ꯑꯣꯏꯕ ꯋꯦꯄꯟꯁꯤꯡ ꯑꯁꯤ ꯄꯥꯏꯔꯒ ꯃꯩꯇꯩꯁꯤꯡꯗ ꯁꯤꯡꯅꯕ ꯑꯦꯇꯦꯛ ꯇꯧꯕ ꯍꯥꯠꯄ ꯇꯨꯞꯄ ꯑꯁꯤ ꯂꯦꯞꯇ꯭ꯔꯤ ꯃꯁꯤ ꯃꯌꯥꯝ ꯑꯁꯤ ꯎꯔꯕ ꯐꯥꯎꯕꯗ ꯁꯦꯟꯇꯔꯅ ꯉꯁꯤ ꯐꯥꯎꯕꯗ ꯎꯅ ꯎꯁꯤꯟꯅꯗ꯭ꯔꯤ ꯊꯧꯁꯥ ꯋꯥꯁꯥꯕꯤꯗ꯭ꯔꯤ ꯑꯗꯨꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯅ ꯈꯪꯗ꯭ꯔꯕ ꯌꯥꯗ꯭ꯔꯕ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯃꯥꯡꯗ ꯇꯥꯔꯒ ꯂꯩꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨꯗꯤ ꯃꯅꯤꯄꯨꯔꯕꯨ ꯍꯥꯟꯅꯒꯨꯝꯅ ꯃꯍꯧꯁꯥꯒꯤ ꯐꯤꯕꯝꯗ ꯍꯟꯖꯤꯟꯍꯟꯕ ꯑꯗꯨꯅꯤ ꯃꯤꯇꯣꯞꯁꯤꯡ ꯈꯟꯗꯣꯛꯇꯨꯅ ꯃꯁꯥ ꯃꯁꯥꯒꯤ ꯃꯔꯝꯗ ꯍꯜꯍꯟꯈꯤꯕ
Singda popi thahandaba drug free oiba leibak ama oihanba tangdu leitaba purakpa misam miyam khudimak asi saukhatpada saruk yaba ngambaga iroinana yumthang nariba leibak sing amadi yumthang nariba leibak Myanmar ga afaba lambida satminaba sini Aikhoigi state Manipur asina India gi manungda mangjil thaba state ama oihanba ngamba haibasi aikhoigi Leiriba lusingmasing asigi khutta leire misak adu senja thumja tawdaba anauba mangat uba ngamba saukhatpagi lambi takpa ngamba Masagi imungi lanai gi oina nungaina bagi damakta paisasing khomjinba tasinba mathangi bota senjam ama thadaraga bot leiba botra leiba MLA masing hena puthoknaba kok thadaba misak adudi kanaroi mahakna bukarigumba phaba taragadi mahakna amuktang chief minister oikhibada makhata na mahaki mahut sinbinaba kanamta thoklak oi leiroi yamna sana uba ngamba state ki issue asi masak munna khangbiba constitutional and the federalist sense leiba ethical oiba Leibak ngakpada asan mirai naidabaga loinana yamna heisingba inclusive oiba leader oiba tai economic development gi vision leiba themjinba heiba sauhandaba ngamba apunbagi oina thajaba ngamba innovation masak munna khangba accountability leiba lawthup lawkoi leitaba makhalgi oiba leader ama chief minister ama pami masi hojik leiriba Manipur gi praja miyamna puthokpa asi ngamloidra oithokloidra Masigi wahang asigi paukhum oina isa isagi motsing adu phongdokpiramu masi isam samna hairabada center dagi nibagi thabak asibu thadokpa ngamba isang thauba thauna phaba leader vision leiba leader center gi yaka yengdaba center dagi tanglaga leigi haina khandaba adugumba isang thauba thauna phaba leader adubuni